Manipur Santi Hanjina Balabda Masigi Tongan Tongan Bakanglu Furuki Muising Unaduna Home Minister na Warishana Bagithabak Chathari and Biren Manipur Mamang Takta Lengak Sasan Toramalangak Signa Soiram Bakaya Samdok Tree Fauba Manipur Ingtapa Purakpa Sungam Gamloy Hausik Manipur Toliba Sishu Mamang Takta Palamba Sarkar na Soiram Bakaya Ado Samdok na Bahona Bada Tokibani Manipur Tangdulaita Hanjina Balamda Masigi Tongan Tongan Bakanglu Furuki Muising Unaduna Home Minister na Warishana Bagithabak Chathari Atuba Matamda Manipur Tangdulaita Bahanjil Hadbangamlagani Haina Hana Chief Minister Nongthuman Birena Phongdokre Wafamasi Indira Gandhi na Bharat Prime Minister Oiningai Matam Kumja 1975 ta thamkiba National Emergency ga mari leinana Hauzik Prime Minister Oriba Narendra na iba Emergency Haina Mingthon Balarik amang asi BJP Manipur Pradesh ki President A Sarda Amadi Hana Chief Minister N Biren Anina Hona Bimatung in a Fongdok Paga Mari Lena Bat Horam da Wangang Laduna Fongdoki Bani Tamba Sanglen the Pangtoki Batoram Maduga Mari Lena and Birena Makata na Hai Kumja 1950 was Scheduled Draft List Chanduna Leramba Meiteigi Meiteigi Scheduled Draft List Tegi Kanana Loktoki Bano Inner Line Permit Naramba Adukanagi Matam the Loktoki Bano Punna Himinaramba Manipura Karigi Damak Ching Amadi Lam Kaidoktuna MLRN LRA Chanahanduna Twkhre Tahan Kiba Sigumba Mamang Takta Soiram Bakaya Asi BJP Lengak Lak Padagi Semdong na Bahona Dunadaki Asoiba Semdong na Bahona Bada Hausik Manipur Miam na Awaba Mayok Naribani Asoiba Kaya Asi Semdok Tree Fauba Isagi Oiba Chumulambi Sembangamloy Mahang na Makata na Hai Ngasi Fongli Balairik Asi Kumja 1975 ta Congress na Thamkiba Emergency Adu Karigidamak Thamlibano Haibadu Miam da Khangnanaba Larik Oina Ithokuna Fongbani Matamadu Congress Lengak na Manipur Dagi Gauna Journalist Kaya Congress ke mathakta pau haplubagi damak jail da namsin na thamki miyamna lairik asibu paduna democracy khongauna ba political party asi karambano haiba khangdok minasi haiki sana yengthina riba Meiteigi Amadi Kuki Furubani ge Mayai Naga MLA singna leptuna Kuki MLA singa wari sanahanduna santi puraknaba sinarakhre thajanari Numit Kharani gi mamangda Naga People's Front NPF ki MLA kharaga Union Home Minister Amit Shah ga Delhi da unaduna wari sanaki bagaloinana Union Home Minister gi Meiteigi Naga MLA singna Manipur da Hausik thokliba irang asiga mari leinana yasinaba purakpa ngamdana yengthina duna leiriba Meiteigi amasung Kuki Furufani gi Mayai da leiduna waroisin ama puraknaba thodang lawgadabani haina sinarakhiba lei hairi Pao che sina phangba Pao gi source amagi matung inadi Union Home Minister Amit Shah na NPF ki MLA khara da sinarakhiba wafam asi thabak ta onthokna ba honaba oina ngarang BJP ga puna chaminariba NPF ki MLA ani haibadi awangbo nuimai amadi leishu kaising na more gi kondong lai rembi yaudringai Chikim Village ki mayok na banakal da laiba MLA led Pao Haukif ki mayum da chatuna wari sanakibani unabadu da MLA led Pao Haukif na Naga MLA ani bu harau taram na oki bagal loina na punna chaklen amasu saminaki loina na pung ama rom hena MLA ahum gi marakta wari sanabadu da Hausik yengthina duna lairiba Meiteigi amasung Kuki Furupani gi marakta yasinaba puraktuna Manipur da thoklibe irang asi loisinna bagi matang da karamba wari sanaki haibadu di chapchana khangba ngamdri NPF ki Naga MLA ani na Kuki gi MLA le Pao Haukif unaduna wari sanaraba matungda ngarang numidang Bisnupur District ki Ningthokong Ward number 2 gi Ningthokong Kaithel manakta laiba MLA Govindas Konthaujam gi mayum da hanagi Manipur gi lengakta yoramba amadi saugalamba MLA sing unaduna Manipur da anauba lenga ama semna bagi matang da mifam pangthoktuna wa khanaki bagi maram oigani haigiri Pao sina hai ngarang Govindas ki mayum da pangthokiba mifam adu da BJP gi MLA sing haibadi hanagi Chief Minister N Biren Kumbi AC gi MLA S Prem Chandra Lamlai KH Bomcha Sengmai AC gi Haikam Dingo Langthabal AC gi Karam Syam NPP gi oinam AC gi MLA Irengbam Nalini Moirang AC gi Thongam Santi NPF ki Tamai AC gi Awangbo Newmai Fungyar AC gi Laisio Kaising Amadi Chingai AC gi Khasim Basum Sarugyaki Mifam adu da JDU gi oina MD Abdul Nasir Sarugyaki bagal loinana MP Maharaja Sanajau Busu Mifam adu da Sarugyaduna numidang pung taraga mathoi helaba fauba mifam adu chathaki hairi Pao sina hai hairiba mifam adu da NPF ki MLA awangbo niumai amadi laisio kaisingsu Sarugyaduna makoyani na Kuki MLA le Pao Haukif unaduna wari sanarubagi paudamsu mifam adu da thamki hairi Kuki refugee sing na lam khopchen ba ka henba thawong chathabada leptrabadi Eenai Tannarakkani FNCC Kuki refugee sing na ka henba thawong chathaba amasung lam khopchen ba khudakta leptrabadi ihing na hing tanarakpa yai haina Foothill Naga Coordination Committee FNCC na akan ba wafam thamlagli lubasigi media cell na thadorakpa cherol amana hai haukiba sagol sen numita Imphal dagi ukrul tamna chatpa winger ama Mongkot Chepu Village mapa yorakpada Kukising na khamlaga winger gi driver amasung passenger sing phuba
गी thawong adu khwaidagi akanba mawngda condemn tawi driver amadi naga nupi amada tamthina fokhibagi thawong adu icham chamba hingsa gi thawdo ama oina loba yade naga furuf ki mayok chatharakpa lani haina lofam thoi naga miyam gi ikai khumnaba amasung apunba saktam da chawna singnarakpa thawongni mamangda so siguma makhal gi thawdo kaya thokiba laikhre haina palladuna cherol sin hai atamnana naga micham singda hanjin hanjin attack tawrakpagi thawong asi tarai tarai na lofam thokte Kukising na hanadagi hauna akhanaba thawrang tawraga pandam amagi makhada chatharakpa thawongni haina lofam thoi naga singda itatatana kai haurakpagi matangda cherol asina hai longsai kafun daijang nungnang thangbuk laimanai tingpui satang yengang pokpi lungwiram kazanga konsakhul amasung tumoyon khulenu chingba mafam kayada Kukising na naga khunja singda kai haubagi thodok thokre naga furuki miyoi singbo mi paiba pokhan baga loinana aranba mongda lamkhop chinabagi pandamda hariba thawong adu chatharakhibani hairi Kuki refugee singna naga gi lam lausinaba thengkhang kayarakta honaduna lakhi haina palladuna cherol asina hai mapandagi changlakpa Kuki refugee singna chatharakliba thawong asi icham chamna lamkhop chinaba honabadagi hendoktuna kanglupki hatna sunaba thoanaba atamnana sinba thawrangni haina lofam thoi Kuki refugee singna ka henba thawong chathabaga loinana lamkhop chinaba honaba khudakta leptrabadi furup maselgi marakta ihing na hing tanarakpa yai asiguma thawong sing makha tana chatharakma matamda naga singna tumina yengduna leithokloi isagi lam miyam amasung tunggi mirol kannabagi dama angamba thakta honagani matung tarakpada asiguma makhalgi kai haurakpa amasung lamkhop chinaba honarakpagi thawong makha tana chatharaklabadi maduda thorakpa fafattagi tekchak pumnamak Kuki refugee singna lawgadabani haina suchero asina makha tarakli tutorial da yungsinkre diver shiram gadawre ngarang ahing pung 12 rom tabada Nambol police station gi manung chanba laitonja mamangi hana leinambi turel haina khangnaba aduga hojikna miracle project turel haina khangnaba laitonjangi mamang phawraga sanapa tamna chaliba turel da mioi ahumna tongduna lakpa a star ama accident thoktuna yungsinbadagi gari adubu thawrakhiba driver shiram gadawre anina gari dagi chongtha hawbadagi khudongthiba nanghaudre adubu car adudi ising da lokhibadagi fire brigade ki kangbu laktuna lokhatkre hari Pao sina makha tana haribana turel da car yungsinbadagi sining chitta hingauraba gari adubu thawrakhiba mioi adugi mamingna mongjam Christopher kungamanga apokpa Bridget kawi laitonja mayai lekai degini car adu mahangna thawraga topa mamanaba aniga loinena chalingai da car adugi control ngamhaudabadagi lambi gi nakalda leiba saba loidriba thongda olaga turel da thodaki gari on ki baduda gari aduda tongliba mioi ani chongthaubadagi ka hena khudongthiba nangkhidre adumapu gari adubu thawrakhiba mioi adudi gari aduna longthoklaga ising manungda nansinki khudakta laitonja mamang laikai da leiba Nambol fire service station gi mioi singda piraba matung fire service ki mioi sing laklaga gari adugi manungda nansillaga iraknaduna leiriba mioi adu matam chana kalhaubana asi anamakti nanghaudre loinena gari adu ngasi ayuk laikai gi mioi sing amadi fire brigade ki mioi sing laktuna khutkhre ngarang gi thogdo aduda Nambol fire service ki mioi sing na mateng pangduna asi ana thokadabadagi kankhiba adugi damak laitonjan youth and student club ki mai kaidagi thagatpa phongdorakli amadi matungda gari thawbada haitana ga ri thawba natraga gari thawbada mayai kaba chinjak chasillaga gari thawba tawbiganu wakhal mapung fadriba singdasu mama mapa singna machana haiduna hekta gari sinaba tawbiganu haina su club asigi maikai degi phongdorake assembly da document semdokpada chenaba sing farga chairak pigadabani village chief sing khanbada sanction dagi appoint tawnaba union government gi gazette notification da yawba off haiba wahai gi mahut or haiba wahai na sijinaduna success khakta natana appointment chatharamle haibigi wathok leirakliba sigi matangda union amadi state engangna khonglei thungna mieng changu hodoinana gazette yawba wahai samdokpada chenaba mioi sing maralgi matung ina faraga mapunsi chuppa kaisum thangda thamgadabani gazette samdokle haiba wafam asi hanagi chief minister CM Birena thengnarakpadagi sagolsen numit June 13 ta manipur gi governor Ajoy Kumar Balada wakacherol piduna hiram asida thabak lokhat pinaba taksinkhre Birena governor da pisin ki bawaka cherol aduda yauribadi Manipur Legislative Assembly da fawba document samdok samjin tawuraga lamdam asigi yellow furup sing muthatnaba hotnare union government na fongba gazette ta yawba off haiba wai adu or haiba wai asina sindoklaga village chief ki macha masu singdagi village chief khanbagi mahutta nauna village chief khanba yahanaba thawong asina khul kaya gi chief kanglon kaina kaya yamna khankrabage amadi kanglon kaina khul kaya logi wangmada semkhrabage haibasi achabu wang ama oire maramaduna hiramasigi matangda enquiry chathaba mathau tai governor da pisin ki bawaka cherol aduna makha taribadi Manipur Legislative Assembly Hill Area Committee na 1972 da fongba order da wahi ama namduna semdok semjin tawba thengnare India government na parliament da pass tawduna fongkhiba gazette ki matungina the village appointment of
succession of chief or headman haina yauri adubu Manipur Legislative Assembly na adopt toriba version asidadi the appointment or succession of chief or headman haina semdoklaga isile why amakak semdokpa oirabasu masigi wahanthokti chawna khenaba leibana administration amasung politics ta chawna safu piri gazette ta yawba wahai adu soibadagi oirabasu tawge yawna semdokhiba aduna anova khul kaya tholakpa thengnare yengsinminaba leitaba mongda khul kaya masing hengalakpana state asida khudong chadaba kaya thokale khul singi recognition piba amadi khulgi mapu kanano haibadu semdokna bahotna badasu chawna khurau thangale gazette semdokhiba karamba matamda kanagi authority makhada semdokhibage haibadu independent inquiry tauba mathau tai hiram asida governor na hairiba thabaksing asi paikhalakani haibagi thajaba lai haina governor da pisen kiba wakachero aduda yauri assembly da fawba document samdoktuna yellow mi muthana bahona riba se achobonam thak amadi crime oibana maduda chenariba mioi sing adu kana no haina thidoktuna chairak pi da batarabadi madugi hainabi adu makha na chatharak loi haningai leite assembly da document samdoktuna yellow fruit sing muthana bahona bada chenaba singi mathakta state amasung central government na logi oiba chairak pi na ba thubam tabak lokata batarabadi lamdam asigi apun basaktam ngaknaba chen chongliba civil society organization sing politician party sing social worker sing amadi logi lamda thabak tawriba akhang ai singi maikai digi law court ta wakatuna criminal sing adugi mathakta action lokhanaba khonglei thuna hotna fam thoi manipura pikpa furup ama oirabasu tongan ba mioi kanglup singa puna nungsi chanana khunda minaba lamdamni chahi cha kaya nungsi chanana khunda leita minarakhiba kanglup singda politician yauna bureaucrat amadi mioi kayagi maraktagi singchep thajinduna proof ki saktam thugaina bahotna bagi mathakta India government gi gazette fawwa assembly da semdok samjin tawriba si laina loroidabani Manipur gi yellomi sing muthatnaba gazette semdokpada chenaba singna masa gi maral yajaduna miyam da lankhre haina changjaduna semdokhi wahai adu adumak lehena bahona bana achuma khongthang oigani masigi ona taina bada konseng saduna leiba tarbadi madu poloida afaba phal phangani thajade ningsingba yabadi malemda aronba haiba ama leite aronba haibasi matam khara khakini aranbana achumba saba kuibe yade achumbadi dumak chumduna lei aranbana tawbasingdi logi oiba chairak soidana fangi haibasini